Kakching District Police na phajinkhiba Langsai Thouna gi Convenor yaona Thoumee nipan condition amatta yaodana thadora haiba demanda Meeyam na ngapigani haina Meeyamna demand touringei cheirakta ngarang numidang Kakching Police na Langsai Thouna gi Thoumee ama saman Thaduna Kouba lakpadagi Meeyamna Irang Houkhre thadok adu ngarang numidang Kakching wairi sabal leirakta thokibani thadok thokphamdagi fangpa pau amagi matung inna ngarang numidang pung 3:10 tarapa aduwaida Kakching District Police ki gypsy gari ani laktuna Kakching wairi sabal lekai da leiba Langsai Thouna gi Thoumee amagi yumda lakhe Meeyamna police sing adu kari marambi lakpano haina hangbada police ki maikaidagi Kakching station da laknaba saman piba lakpani hairake police na numidangi matamda saman piba lakpa maram jade khun ngakpa nahasing phajinbagi thawong yaningde makhatana khun ngakpa phaba yaroi haina lamdam adongi Meeyamna police ki thawong adubo yaningdaba phongdoktuna Irang Houkhre Meeyam aduna police ki maikaidagi micham Meeyam amadi khun ngakpa fararoi haibagi thazaba ama pidriba fawba police sing adu hanba yaroi haiduna thamkhe pau adu tabadagi police ki ahenba team sing mafam aduda laktuna Meeyam aduga wari sanakhe tungda numidang wairam pung 8:30 rom tarapada Meeyam gi Irang adu loshinkhe hari